Excise Manipur ki Commissioner ki meeting makha da Kakching amasung Thoubal District ki manung channa leiba Excise Station singna Manipur Liquor Prohibition Act ki makha da phagatlakhiba Lupa Lakh taruk long ge Yoo Ngasi Yairipok Excise Station da Mei Thadoktuna Manghankhre Mei Thadoktuna Manghankhre aduga mari leinana Thoubal District Excise ki District Level Nodal Officer Pangambam Ranjit na hai ngasi manghaliba yu sing ase Thoubal amasung Kakching District ki manung channa leiba Yairipok Lilong Thoubal Kakching Palel amasung Shuknu Excise Station na kumja lisingani kunmari ge Mei dage chahi asigi March faubada phagatlakhiba yu sing adune ngasi manghaliba yu sing asigi manungda Indian made foreign liquor liter taramathoi dasmik mapan shuino beer liter kuntaret yungo liter lising taruka Chama Mariputara Pandasmik Yankai Amade wine liter ama makai yauri Mase Puna Lupa Lakh taruk listing kuntramanga ga chatrit tarama panrongki mamal oigani Mayai kaba chinjak singase phagatlakhiba manghan naba hotnabada miyamna sumating pangbiu hainasu mahakno khatana fongdokhi Ngasi manghan gadoriba yu singasi haukiba 2024 May dagi Chaliba Sayesigi 2025 March Paubagi using ni Masida Police Station Singna Sinerpa using Suyawi Mangangadoriba using a si Adudi Indian made foreign liquor 11 liters 90 point beer da 27 liters DIC liquor da 6,199.50 while the 1.5 liters Apunba liter masing 6,039.9 liters ni apunba amount value na 6,35,790 ni hairiba using asi phattaba mai kaba nisha singbu maru phangna manghan nabagi pandamda miyam na mateng pangbiu amadi police amadi club maira paibi imai ben singnasu cooperation pibiu haiduna district level northern officer piranjit ki taraf tagi appeal tawjari